Welcome back guys. Masi movies plot in Manipuri ki channel duni. Aise film explain tawo se kharani lepure problem khara dagi hana ki channel disu terminate taw khibdagi mang khrabani. Masina anawa channel ni. Ai kharani lepu bodo amuk explain tawa haujarage. Asigi cinema ine explain tawa da wasina Secret Millionaire film se hokoda petan go bonu pa ama mai mayum da function taromi petan ase yamna paisa pai bonu pani aduga somdana mai masanu pa son mai mamana ba jeretuga party do enjoy taromi sona se petan dugi amata poksa ba masanu pani mamana ba jeretuna sonda harami pi ahum mama nangoda yenga leire maduda mai mamana ba jeretuna sonda nang magadi nupi ahum lerise moi manak tajang salaga nang khaijalu chon hairami sonse mama yam kanba nu padinate adubu mama nawduna adumai hairapodagi madu challenge ni khalaga ma chang salaga nupi ahum duka wari sanarami maduda gs ka nupi ama yawami maduduka nok tana wari sanarami maduda soikidana gs na paiba drinks to songi purita haijalami madudagi sondo mai purito chotpadagi mai kara chang salaga ma firol do hongdo ami Maduga somdana mapalda oi party laiba mi singdugi karduda college student khara mana poster thesalami oi leader sigi maming sina Elias kawi sita moina poster theli base moi gi manakta anakpada park ama lei madugi park to apartment complex on thoke to woni pattern na madu yaning dabagi protest ni somdana sondo mai kada mini golf sanaringa da mai mapa pattern la aga ai nanga jeskal hongba pami jese aigi yamna lunatina ba amagi machanupi ni madugo sondana mapana hariba proposal do reject romi yaramde mapadana makhatari nang engondagi paisa diam lauki nang business ma hudokani madu tawgani haidana madubu ngasi pau hojik paudi nang karimata tawdri khara sarobna mapa paitantuna harai karingumba nangna lakliba chayol sigi manung sida nana karimata tawba ngamdraba mai pakpa natraga awoiba thaba ama tarok taba taragadi nang mathangi chayoldagi khoi company sida nang yausan ngadawni harami somdana elisto car singduda poster thechalami madubu petangi car di thepangamamde maramdi petangi car di hemamangda security khara lei madu oba taraga so elistuna changsalaga poster do thechalami maduda security singduna urami poster do yengba matamda moi sindo kana chenki aduga security singduna su tanarami elisto sum chelakpada songi khamaga leiba car dugi marumda lolami matanuda sondu su mada tholami maduda elistuna hari nang car atang mathawdina yamna paisa paiba mi orangkonin hairami maduda sonduna nate aidi paisa paiba mi nate ai parking attendance ni madugi lakpani hairami madu hairakpada elistuna thajarami maramdi sondo mai firoldo yamna formal oiba dress amadu tholokoni maduga petangi machanu pase masakhangde matanuda security duna elisto phage na chensalai maduda sonduna khamami aduga elisto chenhalami khara chalaga sondusu elistuga chenminari maduga sonduna hairai tangna protest tawribado madu yamna chummi aisu pamde moina park tugi mafam juda complex saningi bido atopa mafam da sagadawni park tudi thangadawni harami sona su elis na protest tawribdo madu support tawo ubadagi makhuni do marup ama oinaki sona elis ki lifestyle do pamami yamna independent oiba food truck amada thabak tawroga leibido truck tuda tuongaga elis tuna thawraga park amada khamami masi park sini moina complex sage haiba mafam se mafam juda sonduna elis bu impress tawge haidana maduda tos ama semami madu ubada elis to yam impress ki maduga elistuna hari masi food truck sigi nang aingonda offer ai nangonda offer ma pige nang masigi thong thakpodo nang taw habdi magi chef to obion haibini sondo masagi oiba thaba ama thiri binina elistuna madu hairapuda mado yam harau na accept tawki yaki somdana party mafamda mapa petanduna GSK manakta jangchalaga nang thaba ama tawdaba yadre nang aigi chana pa sonbu nanga luhongse haibada yanabai damakta nang tawba tare harami petansina mai GSK ga luhongma pami buse atai kari gisnate GSK mapa sisu paisa yamna paibe mini maduna moni luhongagadi moigi business to expand tawgani hena chawgani na khanbagi luhongma pambani adubo GS na sonsidi asena nuksijai somdana sonamadi elisto food truck ki thabak to loisalaga lai ala akanda elisna sonda ai nang nayum thinbiram ge na harami maduda sondunadi mai mayum dudi paisa yam paiwa nakhun mayum nina madu khanganing dabagi ai dum taxi kawraga chatke na harami sondo taxi tongaga mayum yoroki mayum yorokpada mayumda mai mamana ba jerta man harami ai ngasi elis ka wonupi ama thengnai mado yamna zu phai ai mabu pamina so harami elise nupi mayamga manade kha top topi ai kanano tak tokte
ai lairaba minina aina haijallasu mado ai bungonda like tawi mabuksu yamna phayena harami madubu mamanaba jiretuna hari nangna pamiba nangna tawningi bado nangna pa nadi sungya yar oina harami maduda sonduna harai ai mai company da thabak tawningde ai yamna independent oiba ningdamna yamna nungaina lebado pami na harami maduna ai hayengdagi eliski food truck da thabak tawrodawni harami aduga somdana eliski mawanabi amana nang single oina leribado boring chudabra nungaitabra aigidi boyfriend ani lei aduna boring chude single lebase yamna boring chubuni na harami maduda elis tuna harai aisu son ka wonu pa ama thengnai na harami wari ado lirami ayukta elis to food truck da thabak tawo lakpa matamda son do food truck tu da thabak tu tawraga lerami maduda food truck tu gi mapu niyaduna sona tawriba thabak ado pamami chef ado ohelami maduda sonduna elis ta harai nang maduda dum lepaga leidura natraga changa lunch time yoksale lunch ki matam yoksale lao thabak se tawminar se na harami sona mogi thabak tu da yoksal mado elis tu diam harawrami mai partner ama su leire thabak tawmina na ba haidana madui mathakta elis na su son se khara pamjabani makhoni ne thong thakpa tawbodo customer sinduna yama pamami khanghaudana customer kaya ama laaga leiraga charami elis to thabak to loiraga ma mayum da halamde ma ngasagi poster do madu paraga thulami poster se iribse save the park hamni park se kan se haibani maduda sonduna nathanda tawragadi yam kana ngamoi maduna nangido aisu yauge na hairaga hojiki poster do pairaga moni thulaga haurami masida petition sign tawhongadawni makhoni na mafom kaya ama chatlaga mi singduda sign tawholami petition dugi thabak tawri ngaiduna jestuna sondo urami maduda jestuna sonda date se na hairami sonduna petition ado lolaga jesna hairapudo yaramde maduga eliska sondo park na kanamada walking salaga wari sanarami park sina leribase atay kari gisnate objecti akoibda building mayam ama lerabnina so hormoy ogera seng manusitse phangdrabani mafam asida complex amung sajanba taragadi amu hena leroi angang kaya ama sanaba laibasisu sanafam su leroi na harami asuk yam phaba park ase petensina complex haningi base karigino park thamba pamdri base karigino na sounding na harami aduda park sibu sahiba mido urami park sibu sahiba mi se ate kanasante songi mapuni habdi ngasai petan dugi mai mapaduna semamba park ni sondo mayum halaga mapa petanda ai hojik thaba phange maduga nangna kaigino park tugi mafam duda complex haningi base na hangami madubu mapa petan duna sona hangiba ohangdo khumdabi chakhi elis tudi halaga mai mamanabi gi manakta chalami mamanabi ado poetry ama paraga leirami matanuda mai boyfriend ani lei habado ahan bu boyfriend do manakta lami aduga khangaudana mai second suba ani suba boyfriend adu su lami second boyfriend do lapaduda mai ahan boyfriend ado mafam adudagi chatki sondo mai mamanaba jerake manakta chalaga city park ado mai mapuna semambani madubu ai pa petansina kaigi thugaini bino kaigi paga se thamningdri bano na hangami aduga makhata na so elisida aigi nungsibase kamaina phungdokani na watanarami aduda jeretuna haire nangna food truck ta nakhoni thabak tawminaringa da mana pamjaba isai ado thawo na hairami ngalaga sondo food truck ta thabak tawringa da mapa petana do la ami mapa petan gi mamangda makhoni do mitop amagi tapta lerami maduga elisina kha saropna paksibu thugaini wami gidi ai food trucks dagi chana ba amata piba ngamoina harami madudagi sonduna mapa petanduda chapi kharona haibadagi petana do chatki aktang leraga moi food truck dagi mapu niyado laaga sonda hangami nangna kaigino mingonda free da chana ba pyramid sena hangami maduda sonduna khumai aina piriba mi singdo yamna lairabani chana ba leiba ngamdabagi moida aina free da pibani na harami maduda niyaduna harai nangna kaigumba piningba taragadi nangi pasadagi pijawo na harami maduda sonduna harai hoi aina pikhibedo aigi thagi toloptai ka ona harami songi afaba minungsi lebedo ubada elisti madu uraga yamna haraujarami duga elistuna sonda Renungdang dinner di puna chamina sena invite rami dinner do chatna bai damakta mai mamanaba jiret ki ariba car do hangami kaigino hairaga ma se lairaba sabadina gari su ahom mama thawra chatning bagini mapa paitanduna ariba car amanbado tongbo ubaduda taremna bai mongda paisa khara pirami nungdang dinner gi iliski mayumda ma car do thawra lami sondo lakpa uboda ilisto yamna harawrami ma ariba car thawra lakpa taraga so mangonda kasu daka taramde kasu khalamde magi yamna chamba mongdo uraga hena su pangki maduga makhoni do car do thawraga
restaurant amada dinner gi lami dinner gi mukoni chaba horokpada Elise-na wari lirei mase college ki matamda mai mamanabi amada nupa mana chiting tawbadagi madudagi mase nupa na haga yamna close oide adoga naksanabasu paungkhidabani na hairami sondana makhatari ai hauji mini golf sanaraga ngamaga laibani aduna khonisu masise sanasira hairami maduga makhoni do sanaba horami matanuda Elise-na amu hairai city park to kannabai da makta petition da sign tawgadawa se lising amani madubu hauji phawdadi akhoi sign se changa ho yogdrina yam pakhana hairami maduda sondana mathona hokalaga koyam kanna khonaba taragadi lising dudi kasu oiroi yami hena sungangani na hairami mathang numita magi mamanabi amadi mamanaba singduna petition duda sign tawbodo chanipan yaure na hairami madu tawda Elise-na masidi celebration ama tawse na hairami maduga sonduda mai damakta fruit pie ama sembiyo na hairami makhoni do somwari sanarambadagi ma sondo ma petan gi machanu pane na haidoki toromi madubu matangda call ama lakpadagi wari do makha tabang amamde sondo mayum halami aduda mapa petan duna food truck ta thabak tawdo karem narami madubu sonduna hari nate idea nungai lai ai Elise ka thabak tawminabdo yamna nungai na hairami maduga paktagi matanda petition ama mona sem sabado madudugi matangdosu petanduna karemnarami laknarami madudagi mafamadagi sondo hawalaga tholami maduga jesto matung inaraga amonda dilama lai masi yaba taragadi park city park ado kana sokpo yaroina harami madu tabada sondo yamna harawrami maduga harai hayeng city club ta nangi dilado karino phajana hayo maduda wari sanase na harami nongalaga Elise-na sondo kaigi laktribano haidana niyadуда hangami maduda niyaduna sondo ngasi masan nungaite na hai madugi laktabani na harami madu tabada nungaitabadagi Elise-na songi address amda piyo ma masan nungaitabada nungaite na harami matanduda ngasagi mamanabi do laaga koina park asibu kannabi damakta petition ama thagatpado kotna reject tore upai leitre na harami aduga swari Petando huzi club ta phamgale hawani harami somdana jestuna sonduda harami petana nang napa petanduna pagase soidana thugairani complex soidana sakhragani kaigomba nangna sahaning da pataragadi apai company asida nang yausalo madu taragadi nang pagasibu kanbangangani na harami matang aduda Elise-to moi pakto kan thugaiganu na haige haidana ma club tu da laami madu lakpa matamda sona amadi jesto faminaraga wari sabado urami madu ubuda mado yamna ngaami madu ubudagi sonduna Elise-tuda akhoni gisidi icham chamba meeting amani na harami sona Elise-to matayamda puthoga ai kanasunate ai petan gi machanu pani na harami madu tawada Elise-to yamna ngaami wa amata haramdana maphamadagi chatki sondo wakhan nungaitana mai sofa duda long na nga tharaga Elise-to ai kanano khangmadagi thadooga chatkhare na harami maduda mai mamanaba jiretu na harami nangse yamna honge nange personality se yamna honge hana manadre Elise ka punbase nangi damaktadi yamna pai nangdo yamna matik chaba mi amasu oire na harami maduna nang hojik Elise-ta call tawraga nang phajana haijau mado sodana yarakani nangbu sodana ngakpikani maramdi Elise-na su nangbu yamna nungsi haiba ai khangi sondora call tawrami Elise-ta madubu Elise-na call ado pakhalakte sondana mapa petanda makhoi company duna moi family dagi hena khalle haidana ma mapa duda saurami masanu pagi harau nunga bidaisu hena mai business na hedan lu na khali magi nupi khanba pho mapa duna khalle haidana mado saurami madagi mapa petanduna pakta puraki aduga mogi foundation stone do maduta na yorami maduda petangi mapa habidi songi mapu mai maming iraga leibedo urami maduga mapa petanduna harai pakase achamanate akhoi family ga yamna mari lena ba park amani park ase sem khibasisu nangina puna mafam asida city se exauk thorokpadagi park gumasu leraktabadagi mafam asibu angang kaya masu sanaba laknaba nungsinusa asengmasu sohamba phangnabai damakta sem khibani madu tanatanasu akhoi gi makhataba dar se generation se angang singna chen chongdana sanaba phangnabai damakta sem khibani adunani aina nangonda petan company asibu nang namahut sinhongnabai damakta aina kanna honaribase aduna matam khodimakta su nangse agi nakta leheningi na harami maduga kariba nangna haiba nupi do mamingdo Elise do aina thikatpani mado yamna phaba nupini mado aina su yaningi na harami madu tawara sondo yamna haurami maduga makhoni do konarami somdana Elise do wakhani yam nungaitana niyagi manakta laga khoi food truck tawribasisu yararoi aina pagasibu kanbangam khidre na harami duda mamanaba jereto laga Elise tarami sona nangi food truck ta yaroga leiribase atai gari sunate ma mapagi company da ma yawning dabagini aduga
ꯃꯄꯥ ꯄꯦꯇꯟꯗꯤ ꯄꯥꯛ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯄꯥꯝꯕꯅꯤ, ꯃꯗꯨꯁꯨ ꯁꯣꯟꯗꯨꯅ ꯌꯥꯅꯤꯡꯗꯕꯅꯤ, ꯄꯥꯝꯗꯕꯅꯤ꯫ ꯁꯣꯟꯅ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤꯖꯕꯅꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯦꯂꯤꯁꯅ ꯁꯣꯟꯒꯤ ꯃꯇꯥꯡꯗ ꯈꯔ ꯂꯥꯟꯅ ꯈꯜꯂꯨꯕꯗꯣ ꯃꯗꯨꯗꯣ ꯉꯥꯛꯄꯤꯌꯣ ꯍꯥꯏꯗꯨꯅ ꯁꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯒ ꯑꯦꯂꯤꯁꯇꯨꯅ ꯁꯣꯟꯗ ꯃꯥꯗꯣ ꯂꯥꯜꯂꯦꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯁꯣꯟꯅ ꯑꯦꯂꯤꯁꯇ ꯁꯨꯝꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯒ꯭ꯌꯥꯟ ꯇꯥꯅꯗꯕꯁꯤꯗꯤ ꯀꯟꯗꯤꯁꯟ ꯁꯤꯆꯨꯑꯦꯁꯟꯗꯨꯅ ꯊꯣꯛꯈꯤꯕꯅꯤ, ꯀꯩꯁꯨ ꯈꯟꯗꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯛ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏ, ꯊꯨꯒꯥꯏꯔꯔꯣꯏ, ꯑꯗꯨꯝ ꯂꯩꯔꯅꯤ, ꯃꯔꯝꯗꯤ ꯄꯦꯇꯟ ꯀꯝꯄꯅꯤꯒꯤ ꯃꯄꯨꯁꯦ ꯑꯩꯅꯤ, ꯑꯩ ꯍꯧꯖꯤꯛ ꯑꯣꯏꯔꯕꯅꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯐꯥꯒꯤ ꯇꯧꯔꯛꯈꯤ, ꯀꯩꯒꯨꯝꯕ ꯅꯪꯅ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯤꯒꯤ ꯏꯆꯥ ꯏꯁꯨꯗꯨꯁꯨ ꯃꯁꯤꯒꯤ ꯄꯥꯔꯛꯁꯤꯗ ꯁꯥꯟꯅꯍꯟꯁꯦꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯇꯥꯕꯗ ꯑꯦꯂꯤꯁꯇꯣ ꯅꯣꯛꯊꯣꯔꯛꯏ꯫ ꯃꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏꯅꯤꯗꯣ ꯀꯤꯁ ꯇꯧꯔꯒ ꯁꯤꯅꯦꯃꯥ ꯑꯁꯦ ꯍꯦꯄꯤ ꯑꯦꯟꯗꯤꯡ ꯑꯃ ꯑꯣꯏꯔꯒ ꯂꯣꯏꯁꯤꯟꯈꯤ꯫ ꯋꯥꯔꯤ ꯑꯁꯦ ꯅꯨꯡꯉꯥꯏꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ ꯑꯃꯃꯝꯇ ꯅꯝꯕꯤꯔꯝꯃꯨ꯫ ꯑꯗꯨꯒ ꯐꯤल्म ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯇꯣꯏꯅ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯔꯒ ꯍꯥꯞꯄ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯔꯛꯀꯦ꯫ ꯊꯦꯡꯛ ꯌꯨ꯫